Lakle lakle Inspector Tayai 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 Ahan babakta da Inspector Tayai tabiri basingu James Hagrizamna taramnuk chobagloinana ikoknona khurumjari ngasi mu pudun laksari Inspector Tayai chahunga marfu mari subataka sandukchari bathoro masi wakhalna sagatchaba wari paringaman maside hingliba amadi laikhidriba kanagumbaga mari leinazati karigumba adomna tabiba matamda kanagumbaga mari leire haina khanbiba tarabadi maduda lakpa wakat ekhoina lojaba ngamjaroi come Podro mathona leiba migi mayum mai thaba migi mayum da gunda tawba laikai de gunda tawba punjalga bajana tham sir makha tabade koina dum hida khara dum tawjarge magi lukham sida law sonda lakyo le sankyo welcome to the lockup come on baby na koina na hanke folk sabdo sigi manung da di nungai ne leira da bani da makha di ai watina kon to kai sakra nai ge ko lakyo ai maru kokpa nangi lukham do ni ne ina na han gi thaning do ko nang na han kre hai ba usse tab na tro kri no taw ge hai ai di khut ta jam ai are hai nang tu mi leo nang ye sida kri hai ba taw ge tro ai yang mi mayum tha ki tro hai kri na bra ai di ko pu wa le ne nang de masidi tao khi nào hai người tao khi nào hai người tao rồi một đợt tổng giờ xin đây cầm tôi mà hi che lên đấy cả hai em mà khai mi mà yum tha khi nào na hak lera potha phu godon mà to mà nào na pun se đap mi cái mà yum tha dana bakunda tao dana bako nga hak tang ting tho ki ge ado lo re ga muk sanga ga ko mà thang mung net khini na se thawai da ba mi cái mà yum tha bai oi mi cái mà yum tha ba di mà pok tre nungai bangam de hai bani ne phobei mai tha ba hai ba mi mayum tha ba hai ba singse makak ka da ban tari bro oh tari kadai de no sanu pi gi manak ta chalu gen he nungai re da na sidagi dia mana mani na mata nai dre thodo du gi matung de gi di ngasi ne min mangani tarung ni hokre da na yam nungai re sidagi nungai ba kari le 동서 그다이 되는 더 먼저 쳤대 에이 나 지기 만학당 학교 쩔루게네 낭디네 터우도 그 야다버니나 som도 보대 이나 좀 떠러버니 그래서 까벨리티 노마디 낭수나 세기 만학당 쩔라가네 마하게 보닝 토것봐 그이노 크라 하이버디 페인 동서 아이 폰에 되는 방로버니 에이 숑가 시디 오피스도 쩔러로이 세기 만학당 쩔버도 에이 영세기 했나 떠보니 동서 아이기 가리도 이나 쩔으시라 yain hey ai gi honda man basi kadak laur basu fare ne adudi sai singa du ma gi de pulap sara sena ai hai khrage yara bro yare tawjo adudi satminar se fare yam nuwar tangdu leita draba mahaki punsi du ngasi di yamna ingna imung adu de leire makoi gi manembo makoi gi machanupi ikai nuksi yana rubber karino karima ta khana chaina ba horakidre aduga ichanupi na phaja to pomong mata oduda makhoi di ikai ra bajani ta phare ama bore adudi matam thingkina bani bani chana batoksine manama nang adudi aikoi chalukige kamdo ba phajana satpiro ngana dum hanbiro hoi mana masing kari ga ai adum leira ge lambirigi hoi adudi atoma sasine tamso lo gari de kakapiro fare 이샤세 ngamdre ipamlong gi kangbusu ai bu nungsidra male ai bu hanat na yengbiratre lekai miya mamanga sida masidagi hena ikai ba
ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯣꯞꯄ ꯐꯪꯕ ꯂꯩꯇꯦ ꯏꯃꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅꯁꯨꯅꯦ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯇꯤꯟꯁꯤꯟꯅꯔꯦ ꯑꯩꯈꯣꯏꯅ ꯏꯅꯝꯃꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕꯨ ꯇꯨꯀꯠꯆꯔꯦ ꯗꯨꯀꯥꯟꯗ ꯑꯩꯅ ꯏꯅꯦ ꯁꯅꯥꯖꯥꯎꯕꯤꯒꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯆꯠꯄꯗꯁꯨ ꯄꯣꯠ ꯇꯝꯃꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯏꯁꯤꯡꯒꯤ ꯒꯥꯔꯤ ꯀꯧꯕꯗꯁꯨ ꯅꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯏꯁꯤꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕु ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯕꯁꯦ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯕꯗ ꯐꯪꯗ꯭ꯔꯕ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯃꯛ ꯃꯔꯤ ꯇꯠꯅꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯁꯥꯗꯤ ꯀꯝꯗꯧꯒꯅꯤ ꯏꯃꯥ ꯏꯃꯥ ꯑꯔꯩꯕ ꯈꯔꯁꯤ ꯆꯥꯔꯒꯅꯦ ꯁꯤꯔꯕꯁꯨ ꯁꯤꯈ꯭ꯔꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯂꯧ ꯍꯤꯗꯥꯛꯂ ꯀꯩꯅꯣ ꯈꯔ ꯂꯩꯔꯨꯆꯣ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯊꯛꯑꯒ ꯁꯤꯔꯕꯁꯨ ꯁꯤꯔꯁꯤ ꯑꯩꯅ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕꯁꯦ ꯉꯁꯤ ꯅꯨꯃꯤꯠ 4-5ꯅꯤ ꯏꯄꯥꯝꯂꯣꯝꯒꯤ ꯃꯤꯗ ꯐꯣꯟ ꯇꯧꯕꯗꯁꯨ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡ ꯏꯄꯥꯁꯤꯡ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯈꯪꯉꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯣꯠꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯈꯔꯥꯝ ꯆꯥꯎꯔꯕ ꯏꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯑꯩꯅ ꯏꯁꯨꯃꯛꯅꯤ ꯈꯟꯕ ꯉꯝꯗꯕ ꯄ꯭ꯔꯦꯃꯥꯕꯇꯤꯕꯨ ꯑꯩꯅ ꯏꯃꯧꯃꯛꯅꯤ ꯈꯟꯕ ꯉꯝꯗꯕꯒꯤ ꯃꯩꯁꯥ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯐꯪꯂꯦ ꯌꯦꯡꯉꯣꯏ ꯅꯪ ꯑꯁꯨꯃꯥꯏꯅ ꯇꯧꯔꯣ ꯇꯤꯜ ꯍꯤꯗꯥꯛ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯆꯠꯂꯒꯅꯦ ꯀꯔꯤꯅꯣ ꯏꯃꯥ ꯏꯆꯥ ꯊꯛꯆꯤꯜꯂꯒ ꯁꯤꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯏꯃꯥ ꯁꯤꯔꯁꯨ ꯁꯤꯈ꯭ꯔꯒꯦ ꯑꯩꯒꯤ ꯇꯧꯖꯔꯨꯕ ꯄꯥꯞꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤꯁꯨ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯔꯤꯕ ꯁꯦꯜ ꯈꯔꯁꯤꯅꯁꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯪꯅꯕ ꯀꯩꯊꯦꯜꯗ ꯃꯤꯒꯤ ꯈꯨꯟꯗ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯕꯗꯨꯁꯨꯅꯦ ꯑꯗꯨꯁꯨ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯌꯣꯟꯊꯣꯛꯑꯝꯃꯒ ꯃꯗꯨꯗꯒꯤ ꯐꯪꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯚꯔꯥ ꯂꯧꯔꯒ ꯂꯩꯔꯁꯤꯔꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯃꯠꯇ ꯁꯝꯅꯅꯤꯡꯗ꯭ꯔꯦ ꯏꯃꯥꯒꯤ ꯕꯦꯝꯆꯥ ꯃꯐꯝ ꯑꯃꯗ ꯆꯠꯂꯕꯁꯨ ꯃꯃꯥ ꯃꯆꯥꯁꯤ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯃꯈꯣꯏ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯍꯣꯡꯂꯒ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯅ ꯃꯤꯅ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯈꯨꯝꯒꯗꯧꯔꯤꯒꯦ ꯀꯔꯤ ꯄꯥꯎꯈꯨꯝ ꯈꯨꯝꯒꯅꯤ ꯏꯃꯥ ꯏꯕꯦꯝꯆꯥ ꯀꯅꯥꯅꯣ ꯀꯧꯔꯤꯁꯤ ꯀꯅꯥꯅꯣ ꯏꯅꯝꯃꯅꯤ ꯅꯅꯝꯃ ꯃꯥꯗꯤ ꯀꯝꯗꯧꯅ ꯈꯪꯗꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯈꯪꯗꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯂꯩꯌꯦ ꯏꯃꯥ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯅꯪꯕꯨ ꯆꯪꯕꯗ ꯀꯅꯥꯅ ꯊꯤꯡꯒꯦ ꯆꯪꯉꯣ ꯂꯥꯛꯑꯣ 이마 이마한테 그노래 고차가 술로인 있네 그리노 이마 이뱀사 이마시부 가이도르게 이나마 이마 싱아시는 밑망하니 따릉니 소리 마사숭함다바 마부 독터 포부동 뿌나바 가리 오토 디젤 레카이스데 레바 가리 마토 와이게 해바다 아마타 야락트레 이나마 ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯗꯣꯛꯇꯔ ꯑꯃ ꯌꯨꯝꯗ ꯆꯠꯂꯒ ꯈꯔ ꯌꯦꯡꯕꯗꯣ ꯑꯗꯨꯁꯨ ꯏꯃꯥꯕꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯂꯩꯀꯥꯏꯁꯤꯒ ꯅꯈꯣꯏꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯉꯒ ꯇꯥꯟꯊꯣꯛꯏ 이뱀자 ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯀꯥ ꯑꯁꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯁꯟꯕꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯍꯣꯠꯅꯕꯒ
ꯑꯩꯅ ꯆꯪꯉꯒ ꯍꯪꯒꯗꯕꯁꯨ 이마나 아이부 ꯆꯪꯍꯟꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯥ ꯅꯈꯣꯏꯅ ꯆꯪꯍꯟꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯪꯉꯨꯗ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ 이마나 ꯃꯄꯥꯟ ꯊꯣꯛꯂꯛꯇꯕꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯪꯉꯛꯄꯅꯤ ꯂꯩꯀꯥꯏꯅ ꯀꯔꯤꯒꯤ ꯏꯟꯊꯣꯛꯀꯗꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯏꯅꯝꯃ ꯀꯩꯊꯦꯜꯗ ꯆꯦꯡ ꯍꯋꯥꯏ ꯂꯩꯕꯗꯁꯨ ꯄꯤꯔꯛꯇ꯭ꯔꯦ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯂꯩꯕ ꯐꯥꯎꯕꯗ ꯍꯤꯗꯥꯛ ꯄꯤꯔꯛꯇ꯭ꯔꯦ ꯅꯍꯥꯟꯗꯤ ꯎꯆꯤꯟ ꯒꯥꯔꯤ ꯇꯣꯡꯉꯒ ꯊꯪꯅꯕ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ ꯑꯗꯨꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯤꯔꯨꯞ ꯌꯦꯡ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ 이놈아 ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ 이놈아는 ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨꯀꯣ 이놈아 이뱀자 그리노 ꯑꯩꯅ ꯀꯔꯤꯅꯣ ꯉꯥꯛꯀꯗꯧꯔꯤꯕꯣ ꯅꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤꯅꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯗꯕꯒꯤꯅꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯊꯃꯣꯏꯗꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯂꯩꯇꯦ 이마ꯕꯨꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ 이마ꯕꯨ ꯆꯦꯛꯑꯞ ꯇꯧꯔꯁꯤ ꯀꯔꯤꯅꯣ ꯇꯦꯁ ꯀꯌꯥ ꯇꯧꯔꯒꯅꯦ 이마ꯕꯨ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯇꯥꯖꯧꯈꯣꯏ ꯑꯗꯨꯒ ꯑꯩ ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯕꯁꯨ ꯀꯧꯒꯦ ꯅꯠꯇ꯭ꯔꯒ ꯒꯥꯔꯤꯗꯣ ꯑꯩꯅ ꯋꯥꯏꯔꯕꯁꯨ ꯑꯩꯅ ꯋꯥꯏꯒꯅꯤꯌꯦ 이마ꯕꯨ ꯑꯩ ꯐꯅꯅꯕ ꯌꯦꯡꯒꯅꯤꯌꯦ ꯀꯅꯥꯅꯣ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯑꯦ ꯊꯣꯡꯒꯥꯟꯗ ꯑꯩ ꯑꯝꯇ ꯌꯦꯡꯈꯤꯒꯦꯀꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕꯅꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯒꯥꯔꯤ ꯄꯨꯔꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯨ ꯌꯥꯎꯔꯛꯑꯦ ꯇꯥꯃꯣꯆꯧ ꯑꯇꯣꯝꯕ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ ꯍꯥꯏ ꯀꯔꯤ ꯇꯧꯔꯦ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯑꯁꯤ ꯆꯪꯁꯤ ꯂꯥꯛꯑꯣ 이니 ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯌꯨꯝꯗꯨꯅꯤ ꯈꯪꯉꯤ ꯇꯥꯃꯣꯆꯧ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯇꯥꯃꯣꯆꯧ 이마ꯁꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯄꯨꯔꯨꯁꯦ ꯑꯗꯨꯒ ꯃꯁꯥꯁꯦ ꯆꯦꯛꯑꯞ ꯑꯃꯇꯪ ꯇꯧꯔꯨꯁꯦ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯇꯥꯃꯣꯆꯧ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯁꯨꯔꯦ ꯐꯃꯨꯡꯗ ꯂꯩꯔꯤꯁꯦ ꯑꯗ ꯑꯩꯁꯨ 이마 ꯊꯣꯔꯛꯇꯕꯗꯣ ꯀꯩꯗꯧꯔꯖꯥꯅꯣ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯆꯪꯉꯨꯕꯅꯤ ꯑꯗꯨ 이마ꯗꯤ ꯃꯁꯥ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯩꯔꯝꯃꯕ ꯑꯗꯣ ꯇꯥꯃꯣꯆꯧ ꯍꯣꯁꯄꯤꯇꯥꯜꯗꯪ ꯄꯨꯔꯒ ꯆꯦꯛꯑꯞ ꯆꯠꯂꯨꯁꯦ ꯍꯥꯏꯕꯕꯨ ꯌꯥꯏ ꯃꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯂꯥꯛꯏꯉꯩꯁꯤꯗ ꯒꯥꯔꯤꯁꯨ ꯌꯥꯎꯔꯦꯗꯅ ꯆꯦꯛꯑꯞ ꯇꯧꯔ ꯂꯣꯏꯔꯦ ꯏꯅꯦ ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯨ ꯌꯥꯎꯔꯤ ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯉꯩꯁꯤꯗ ꯏꯅꯦ ꯉꯥꯏꯍꯥꯛꯇꯪ ꯀꯣꯛ ꯌꯦꯡꯊꯣꯛꯎꯔꯁꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯀꯟꯈꯠꯆꯒꯅꯤꯗ ꯏꯅꯦ ꯏꯅꯦ ꯍꯧꯒꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯅꯦ 이봉호 조긴 이내 나와 파래 너코이나 이몽 아시다 짱비락바 너코이나 망다 랩내라바시다네 이내게 사세 칸칸칸 그래네 이봉호 이마기 베마 프레마바티 ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯃ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯥꯅ ꯂꯧꯔꯝꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯅꯥꯕ ꯐꯔꯦ 이봉호 이네 인통나 누가이제크레도 거이네 수만에 떨어지네 람비드기 아이네네 용짝시 마루디 가해나 똥들이 용짝 파자봐 카라수 레리에네 고비레이 인상나피 빽타나 이나 부르가 라브니네 아이네 레렉 보마탐다 이네 코이데수 카라피유 하이데나 하이게 하이데나 이나 이네 코이게 서로 야오레 아두가 이네 그티엔르 요람바 라우 ꯀꯤꯂꯣ 5ꯃꯨꯛ ꯇꯥꯕ ꯑꯃꯁꯨ ꯂꯩꯔꯛꯏꯌꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯅ ꯌꯥꯗꯕꯅꯤꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯊꯣꯏꯅ ꯂꯥꯛꯄꯁꯨ ꯐꯪꯗꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯑꯌꯨꯛꯇꯣ ꯀꯣꯛ ꯍꯦꯛ ꯃꯍꯥꯛꯁꯨ ꯂꯥꯛꯑꯦ ꯏꯅꯦ ꯁꯨꯝꯗꯧꯔꯁꯤ ꯏꯅꯦꯅ ꯍꯧꯖꯤꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯗꯣꯛꯇꯔꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯍꯦꯛꯇ ꯌꯦꯡꯊꯣꯛꯎꯔꯒ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯂꯩꯔꯒ ꯍꯜꯂꯛꯑꯒ ꯅꯨꯃꯤꯗꯥꯡ ꯆꯥꯔꯁꯨ ꯌꯥꯏꯗꯣ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯀꯝꯗꯧꯁꯤꯒꯦ ꯏꯅꯦ 이봉호 조긴 이내 ꯗꯣꯛꯇꯔ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤ ꯋꯥꯈꯜꯅ ꯄꯨꯛꯅꯤꯡꯅꯅꯦ
ꯑꯩꯅ ꯂꯩꯇꯥꯗꯕꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯍꯧꯒꯠꯄ ꯉꯝꯗꯕꯅꯤ. ꯏꯅꯦ ꯍꯧꯒꯠꯀꯦꯁꯦ. ꯏꯅꯦ ꯍꯧꯒꯠꯂꯒ ꯐꯝꯒꯦꯀꯣ. 이마, 아이하고저기 이마기 배마per 마버티 nang ngasi nanggi inglaba na kut aduna imagi haksaang da paibad imagi anaba phagre ne bema imagi anaba pamna mag phagre ima ayabadu da pibiyo laibak thirabi na maugi kut asina imagi khungkut po paijabagi ayaba pibirabadi ima matam punumakta mikuk khudingi imabu seba tawjuna aigi aroiba punsi phauba imagi seba tawba ngamboijagi ma imagi bema premavati imalale ko imalale karino ima imana karigi lali banu lali badi namau aini aina lan kheba ngaktani aibu matam punamakta ngakpiyo ima namongna soikiba lan kheba yawrabasu khut thin dona imana takpiyo aina semdokjabagi matamdo imana pibiyo ima sidagidi imana yabirabadi nachanupana mahakna mangjaramba manglan mahakna sagatjaramba mayam ase ningma thungnanaba nachanupana saaramba mahakki maina chakpada lemhauraba ka aduda ima ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ 이마부 ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯁꯦꯕꯥ ꯇꯧꯖꯈꯤ. 이마 ꯈꯣꯏꯅ ꯀꯥꯁꯤꯗ ꯂꯩꯕꯁꯤꯁꯨ ꯅꯃꯧꯅ ꯅꯨꯡꯉꯥꯏꯖꯗꯤꯌꯦ 이마ꯒꯤ ꯏꯕꯦꯝꯃ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯁꯤꯁꯨꯅꯦ ꯑꯆꯝꯕ ꯀꯥ ꯑꯃ ꯅꯠꯇꯦ. ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅꯦ 이마ꯒꯤ ꯏꯕꯦꯝꯃ. ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯁꯥꯔꯝꯕ ꯀꯥꯗꯨꯗ ꯅꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕꯒꯨꯝ ꯃꯜꯂꯕ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎ ꯑꯁꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯖꯈꯤꯕꯅꯤ. ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯀꯤꯔꯟꯖꯤꯠ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯏꯕꯦꯝꯆꯥꯕꯨ ꯐꯪꯖꯈꯤ. ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯄꯥꯕꯨꯡ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯃꯥꯅ ꯂꯩꯕ ꯄꯥꯝꯈꯤ. ꯏꯆꯥꯅꯨꯄꯥ ꯀꯤꯔꯟꯖꯤꯠ ꯁꯦꯜ ꯈꯔ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯁꯤ ꯃꯜꯂꯦ, ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ. ꯈꯪꯍꯧꯗꯅ ꯅꯪ ꯑꯃꯨꯛ ꯄꯨꯁꯜꯂꯛꯄꯗꯨꯗ 이마는 낭부 와라우크래. 아이는 아시 말라바 캉복상 아시다 캉리바세 아이게수 망라나만 레이리바니네 프레마바티 갱어 말라바 윰자오세나 빠봉나 사나바 그야다 와노 호나자키 아시수 아이네 레이리바 까세 나 빠봉기 까도니 ngasi phawbad aina malaba khangpo ko sidongningdana leibagi maramse masinani chume aina aige awaba ta khalle aina nange awabadi udre nangna leiriba kahadusu ichanu pana saramba nangi napuroibagi adu yum adubuna phatraba aige wakhalda aige thawin sindaki खचिक्तंग किहल्लो हाइरुबद मागी गोनो हाइबदुगा मनाउ तोनगना कादो तुम मखै इचानु पाना सारब युमदो मै थादोखि लाइबक फबदगी महाना येक्चरम्बा सक्तम कयागी लेनन कादुमदि चाहौत्रेदना लेकाय मियामना कनबीदना इमा हौख्रबा वादो तोसिबा हौजिक्ति 이마가 이거네 사금 뻔나 통어가 자르시 이마기 시다 통어 하여버서 좀 통적이 이마는 마펌 시다 똥비닝바 나몽나 강자리 이마는 레닝바 마펌다 레비요 아이기다 레이러버서 좀 레비요 나사노 파기 까다 레이버니 칸노나 레비요 마펌 시다 레이버도수 이마하기 아빠만
ai ima gi seba tawduna ai gi lemori ba punsi ase ima ai thi ka thok labi nei ma ai na kana gum amagi mafamda ai gi nungsi ba sinaga da balaiti ima ai di na chanu pagi nei ma ai na chanu pagi pam da ba thabak amata torok pa laiti tawge hai na su khanti tawba su tawro ima ai chanu pina chawba ngai ba aduka ima gi seba ma tum lom na tawba ai khoi puna nungsina ba do adune ima ai na pamli ba se ai na lan ke ba puna manga piyo ima gi premavati yare loina kaptana kai dawdana taw leradi ine na badu phara roine ine karino tawrisibo ai khoisu milu pirang se kangdre ine changin changsi sabana phagada male ine ge sida boirasu chakhumde ani thokpadi phara roi tumbana mada tumbasu ine saba thakpadu punchelaga ine bema sidagi dina mongna loina seba tawjarasun ibemcha matam punamakta na magane nungsi sana na lemina ba honoko na khoina nungai taba leire dana phone hekta tawro ingon ina mana du tawi ada tawi haidan semdok pagi tanja do na khoina matam sana pirakadabani na khoi mase nungsi nadraga mi laikai na khoba khuni nungsi na badagi hena phaba karisu leite aduna sidagi di na khoi ani sangdana inege seba tawdana masa taga tekhalandana maning thungna harauna nungaina leibadu na koibu pamdro sidagidi matungda amona thonjararoi fare toba tamso gari digi pochei du lokthar sida loi thangjalasine aduga hau nga chara ma chathoga yongsak singju toroga hekta sine naw mu chat khara loi ne yaye tamso ai lokthajragi ai kho tomba se su yoge yani se ai adum butharge yani ine sidagidi nungaina leiradabani koine awana pa leiba punamakta hekta haragadaban aingonda phone hekta sat hekta namong pigi phone dagi ni khangde nacha no pigi phone dagi ni khangde hekta haibiro hekta na hing nungtin khangdani selakadoribani ine ge awara pa kari mata leiba yaba natene ai khoina nungsina na leiraba matam aduda mi nungsit kadoriban ine sidagidi karim to wabironu ko tamacho lekai so ima khoigi pochei leibada akhui bemchana sapeda pharmacy digi hidak phobu pirakti grocery gi dukan da sapada su pochei amata pirakti era kana nanu ne ai hage se loinama kari gi no ne moina domai to yabrane adamai makhata na torgana ai inspector tayada phone thoi da togani kero lekai just mai tawdr mi amna tawre thok pire haidana mado aini aba thabak na tin ai khoina nungsina na leiradine kero lekai na masa ma than ta dum on thokki ba su yaid mado aruba thabak na ti ek problem lai bedeng on hairo gyan tare ko hai tamso che nga se ai dum semjarage thang krai lege ibungo thangdo adugi thongjin me hada nga haraga leibani che gi do ada sango hoi yare tamso ai nga si semjarage fare ine nga chara ma hauna sarasi masidagi kan khalak pre yenga si koine hayeng so ai insang na pilera porokani ne karim to warunu moine ste de poche pi de yabrane awara pa matal helo ine sidagi de khoi lerabani koine akhoi punamak ine na ne mi jeng makhada akhoi nungai no nungsina na leira si koine ibungo jugen ine bab tare ine gyan tare sidagi hena nungai ba leite ne awada pa leitaba imung ama haiba du masini sel di talaga fang aikhoi ma sen nungsina ba haiba sidi tahandra basu aikhoi isa da nungsi ba haiba se pumna makti yawan nungsi ba thangdok to na nungsi ba kaya ham wa bane ge sibo nungai ri da ngasidi pungning si makala me ato mga du sa chemjalo ngasidi haw na hita satharaga ne aikhoi polap
ꯅꯣꯛꯃꯤꯟꯅꯗꯅ ꯑꯄꯨꯟꯕꯒꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯒ ꯏꯃꯨꯡꯁꯤꯗ ꯊꯦꯠꯂꯁꯤꯀꯣ ꯍꯣꯏ ꯇꯥꯃꯣꯆꯧ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯣꯏ ꯇꯥꯔꯤꯅꯦ ꯍꯣꯏ ꯀꯩꯅꯣ ꯑꯩ ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯂꯒꯦ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯁꯤꯗ ꯊꯥꯡꯒꯠꯇꯅ ꯊꯝꯕꯤꯔꯝꯃꯕꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯤꯖꯅ ꯆꯥꯕꯤꯔꯣꯀꯣ ꯍꯣꯏ ꯊꯝꯅꯤꯡꯉ ꯊꯝꯃꯣ ꯊꯝꯅꯤꯡꯉ ꯇꯣꯏ ꯆꯥꯅꯤꯡꯉ ꯆꯥꯅꯤ ꯆꯥꯅꯤꯡꯗ ꯇꯣꯛꯅꯤ ꯌꯨ ꯉꯥꯎꯔꯤꯉꯩ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯁꯦ ꯍꯧꯖꯤꯛ ꯆꯥꯔꯣ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯗꯣ ꯍꯤꯗꯥꯛ ꯃꯔꯣꯜ ꯑꯃ ꯊꯛꯈꯤꯗꯕ ꯋꯥꯠꯂꯝꯒꯅꯦꯕ ꯑꯩ ꯍꯤꯗꯥꯛ ꯊꯛꯄ ꯊꯛꯇꯕ ꯅꯪ ꯄꯥꯅꯅꯨꯅꯦ ꯍꯤꯗꯥꯛꯇꯣ ꯊꯛꯀꯅꯤ ꯑꯩ ꯄꯨꯟꯁꯤꯗꯤ ꯍꯤꯗꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯍꯤꯗꯥꯛ ꯊꯛꯀꯅꯤ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯧꯗꯣ ꯑꯗꯨꯝ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯉꯣꯜ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡ ꯉꯥꯏꯍꯥꯛ ꯂꯩꯔ ꯅꯤꯡꯉꯣꯜ ꯑꯃ ꯂꯥꯛꯑꯅꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡ ꯉꯥꯏꯍꯥꯛ ꯂꯩꯔ ꯅꯤꯡꯉꯣꯜ ꯑꯃ ꯂꯥꯛꯑꯅꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯐꯝ ꯇꯥꯔꯦ ꯅꯪꯒꯤ ꯆꯕꯦꯡ ꯆꯕꯦꯡ ꯈꯔ ꯑꯃꯨꯛꯇ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯕꯦꯡ ꯆꯕꯦꯡ ꯈꯔ ꯑꯃꯨꯛꯇ ꯆꯕꯦꯡ ꯆꯕꯦꯡ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯍꯤꯡꯉꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯑꯣꯏꯔꯕ ꯖꯤꯇꯦꯟꯒꯤ ꯄꯨꯟꯁꯤ ꯅꯪ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯆꯠꯂꯣ ꯌꯥꯔꯦ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯅꯣ ꯆꯠꯂꯣ ꯌꯥꯔꯦ ꯏꯃꯨꯡ ꯑꯁꯤ ꯅꯪꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯗꯅ ꯅꯪꯅ ꯊꯥꯛꯏꯅꯦ ꯑꯩ ꯂꯣꯏ ꯈꯪ ꯆꯠꯂꯣ ꯌꯥꯔꯦ ꯑꯁ ꯑꯩ ꯆꯠꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯌꯦ ꯇꯧꯔꯤꯁꯤ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯒꯪꯒꯥ ꯍꯣꯏ ꯒꯪꯒꯥ ꯖꯃꯨꯅꯥ ꯁꯔꯁꯋꯇꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯅꯃꯁꯇꯦ ꯁꯂꯥꯝ ꯁꯁꯇ꯭ꯔꯤꯌꯥꯀꯥꯜ ꯑꯩ ꯂꯩꯖꯧꯔꯒꯦꯀꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯆꯍꯤ 10 ꯐꯥꯔꯦ ꯏꯃꯤꯠꯁꯤꯗꯁꯨ ꯏꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯁꯥꯏꯟꯁꯀꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯀꯌꯥꯁꯤꯁꯨ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯌꯦꯡꯉꯒ ꯑꯉꯥꯡ ꯑꯃꯇꯪ ꯌꯥꯎꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 10 ꯐꯥꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯕꯁꯨ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯕꯗꯨꯁꯨ ꯄꯥꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯔꯤꯕꯁꯤ ꯅꯤꯡꯉꯣꯜꯁꯤꯡꯅꯦ ꯍꯥꯏꯗꯅ ꯅꯤꯡꯉꯣꯜ 3ꯈꯛ ꯂꯩꯔꯤꯕꯗꯨꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯏꯆꯥ ꯌꯥꯎꯗꯅ ꯂꯩꯕꯁꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯍꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯑꯁꯤ ꯃꯈꯣꯏꯅ ꯃꯁꯤꯡ ꯊꯥꯕ ꯅꯠꯇꯦ ꯑꯩꯅ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯃꯗꯨꯗꯒꯤꯗꯤ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯥꯌꯦꯟ ꯉꯥꯌꯦꯟꯕ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯔꯤ ꯃꯇꯥꯒꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯇꯨꯅ ꯊꯝꯁꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯎꯕꯁꯤꯡꯅꯗꯤ ꯈꯪꯉꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯖꯗ꯭ꯔꯕ ꯑꯃꯅ ꯀꯌꯥꯃꯨꯛ ꯋꯥꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥ ꯎꯗꯕꯁꯤꯡ ꯑꯗꯨꯅ ꯈꯪꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯉꯨ ꯀꯩꯅꯣꯅꯦ ꯅꯪ ꯑꯗ ꯗ꯭ꯔꯃꯥ ꯑꯃꯨꯛ ꯇꯧ ꯂꯩꯔꯕꯣ ꯊꯦꯡꯈ꯭ꯔꯦꯗꯤ ꯍꯥꯏ ꯑꯩꯅ ꯌꯦꯔꯨꯝ ꯑꯝꯇ ꯉꯧꯕꯤꯔꯝꯃꯣꯗꯤ ꯊꯦꯡꯉꯦ ꯍꯥꯏꯁꯤ ꯗ꯭ꯔꯃꯥ ꯇꯧ ꯂꯩ ꯌꯥꯔꯦ ꯆꯠꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯒꯪꯒꯥ ꯖꯃꯨꯅꯥ ꯁꯔꯁꯋꯇꯤ ꯑꯣꯖꯥ ꯏꯕꯦꯝꯃ ꯊꯦꯡꯒꯅꯤ ꯁ꯭ꯀꯨꯜ ꯆꯠꯄꯤꯔꯣ ꯁ꯭ꯀꯨꯜꯗꯒꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯟꯕꯤꯔꯣ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯕꯥꯁꯟ ꯃꯌꯥꯝ ꯑꯃꯨꯛ ꯄꯤꯔꯣ ꯕꯥꯁꯟꯁꯤꯡꯗꯨꯅ ꯅꯥꯏꯃꯨꯛ ꯇꯥꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯌꯨ ꯅꯠꯇꯅ ꯃꯔꯨꯞ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯁꯤꯗ ꯌꯨ ꯅꯠꯇꯅ ꯃꯔꯨꯞ ꯂꯩꯇꯦ ꯑꯩꯅꯅꯦ ꯌꯦꯔꯨꯝꯗꯣ ꯆꯥꯛꯂꯨꯛꯇ ꯍꯥꯞꯄꯝꯃꯕꯅꯤ ꯌꯦꯔꯨꯝꯗꯣ ꯍꯧꯔꯒ ꯊꯝꯃꯕꯅꯤ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯊꯦꯡꯛ ꯌꯨ ꯑꯁ ꯄꯨꯡꯗꯤ ꯌꯧꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯏꯆꯦ ꯀꯩꯅꯣ ꯅꯣꯏꯕꯨ ꯀꯩꯗꯧꯔꯤꯒꯦ ꯍꯩꯃꯥ
ꯀꯩꯗꯧꯔꯤꯒꯦꯕ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯉꯥꯏꯗꯅ ꯂꯩꯔꯕꯅꯤ ꯂꯥꯛꯑꯣꯅꯦ ꯁꯤꯗꯁꯨ ꯃꯤꯅꯥꯁꯨ ꯂꯩꯔꯦꯅꯦ ꯑꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯑꯣꯏꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯌꯣꯡ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯅꯝꯃꯗ ꯁꯣꯏꯕꯁꯨ ꯃꯥꯜꯂꯤ ꯑꯩꯗꯤ ꯏꯅꯝꯃꯁꯤ ꯃꯥꯁꯦ ꯀꯣꯛ ꯃꯄꯥꯝꯗ ꯍꯜꯍꯟꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏ ꯊꯥꯖꯣꯛꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯗꯤ ꯌꯣꯡ ꯉꯥꯎꯕꯁꯨ ꯐꯗꯧ ꯃꯥꯜꯂꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯁꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯏꯅꯝꯃꯁꯦ ꯃꯥꯅ ꯄꯥꯝꯕ ꯃꯥꯟꯗꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯌꯨ ꯊꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯏꯅꯝꯃꯁꯤꯅ ꯃꯁꯥꯅ ꯈꯪꯅ ꯌꯨꯝꯗ ꯆꯠꯄꯗꯤ ꯆꯠꯂꯔꯣꯏ ꯃꯍꯥꯛꯁꯦ ꯃꯌꯨꯝꯗ ꯆꯠꯈꯤꯅꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ ꯑꯉꯥꯡ ꯑꯃ ꯌꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯦ ꯗꯣꯛꯇꯔꯗ ꯆꯠꯂ ꯌꯦꯡꯉꯣꯁꯨ ꯌꯥꯗꯦ ꯆꯍꯤꯗꯤ 10 ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯦꯡꯉꯣꯅꯦ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ 3 ꯑꯗꯨꯒ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯁꯦ ꯏꯃꯥ ꯏꯄꯥ ꯂꯩꯗꯅ ꯑꯗꯨ ꯑꯗꯥꯅ ꯇꯥꯟꯅꯗꯧꯁꯨ ꯏꯃꯥ ꯏꯄꯥꯁꯨ ꯂꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯦꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 5,000 ꯐꯪꯉꯒ ꯀꯔꯤ ꯇꯧꯗꯣꯔꯤꯅꯣ ꯃꯥꯅ ꯊꯥꯛꯄ ꯁꯥꯕ ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯅ ꯂꯣꯏꯅ ꯄꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯕ ꯉꯥꯏꯈꯣꯅꯦ ꯖꯤꯅꯥ ꯅꯪꯕꯣ ꯅꯪꯅ ꯄꯪꯐꯤꯡꯗ ꯐꯤꯡꯉꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩ ꯏꯆꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯏꯕ ꯌꯥꯕ ꯋꯥꯗꯨꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣꯕ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯥꯡꯉꯒ ꯂꯩꯁꯦ ꯍꯥꯏꯕ꯭ꯔꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯐꯖꯅ ꯇꯥꯟꯅꯁꯤ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ 3 ꯄꯨꯜꯂꯒ ꯅꯤꯡꯉꯣꯜ 3 ꯈꯟꯅꯁꯤ ꯍꯥꯏꯔꯤꯁꯦ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤ ꯌꯥꯝ ꯌꯥꯎꯅꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯕ ꯁꯥꯏꯟꯁꯀꯤ ꯃꯦꯗꯤꯀꯦꯜꯒꯤ ꯇꯣꯉꯥꯟꯕ ꯀꯌꯥ ꯂꯩꯔꯦ IVFꯀꯤ ꯃꯇꯦꯡꯅꯁꯨ ꯑꯉꯥꯡ ꯌꯥꯎꯍꯟꯕ ꯌꯥꯔꯦ ꯃꯗꯣ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯃꯗꯨ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯑꯗꯨ ꯆꯠꯊꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯁꯨ ꯍꯣꯠꯅꯗꯦ ꯑꯁ ꯑꯣꯏꯔꯔꯣꯏ ꯏꯆꯦ ꯅꯪꯅ ꯍꯥꯏꯁꯤ ꯍꯧꯖꯤꯛ ꯆꯍꯤ 10 ꯍꯦꯜꯂꯀꯥꯟꯁꯤꯗ IVF ꯇꯧꯔꯒ ꯑꯉꯥꯡ ꯄꯣꯛꯍꯜꯂꯒ ꯑꯃꯨꯛ ꯀꯔꯤ ꯇꯧꯈꯤꯁꯦ ꯍꯥꯏꯕꯅꯣ ꯃꯗꯨꯗꯤ ꯑꯉꯥꯡ ꯌꯥꯎꯁꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯁꯦꯟ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯌꯣꯡ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩꯅꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯍꯥꯛꯅꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯄꯥꯝꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯏꯅꯝꯃꯁꯦ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯕ ꯃꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯏꯃꯨꯡ ꯑꯁꯤꯒꯤ ꯁꯦꯝꯃꯕ ꯃꯗꯒꯤꯗꯤ ꯃꯆꯥ ꯌꯥꯎꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ ꯃꯆꯥ ꯌꯥꯎꯔꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦꯗꯅ ꯑꯩꯒꯤ ꯋꯥꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤ ꯑꯅꯧꯕ ꯊꯤꯔꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯨ ꯊꯛꯀꯗꯕ ꯃꯥꯜꯂꯤ ꯏꯆꯦ ꯖꯤꯅꯥꯅꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯆꯦ ꯑꯁꯥꯅꯁꯨ ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯅꯝꯃ ꯌꯨꯝ ꯆꯠꯍꯟꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯖꯣꯛꯁꯦ ꯌꯨꯅ ꯑꯗꯨꯝ ꯁꯤꯔꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯅ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯍꯨꯝꯅ ꯑꯣꯏꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯗꯤ ꯅꯕꯨꯡ ꯑꯁꯤ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯔꯣ ꯃꯥ ꯁꯤꯕ ꯉꯥꯏꯔꯤꯔో ꯏꯆꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯏꯕꯨꯡꯅꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯥ ꯅꯨꯡꯁꯤꯌꯦ ꯑꯣꯏꯔꯔꯣꯏꯗꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯪꯂꯥꯟ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤꯗꯅ ꯍꯧꯖꯤꯛ ꯃꯥꯅ ꯆꯍꯤ 10 ꯍꯦꯟꯅ ꯌꯣꯡ ꯉꯥꯎꯗꯨꯅ ꯂꯩꯔꯒꯕꯨ ꯑꯇꯣꯞꯄ ꯆꯍꯤ 10 ꯑꯃꯒ ꯆꯠꯈꯤꯒꯗ꯭ꯔꯣ ꯑꯩꯗꯤ ꯆꯠꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯌꯨ ꯊꯛꯈꯤꯕ ꯉꯥꯎꯈꯤꯕ ꯃꯤ ꯑꯃꯅ ꯌꯨꯗ ꯀꯨꯝ ꯄꯨꯗꯨꯅ ꯂꯩꯔꯕꯅꯤꯅꯅꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯈꯨꯔꯧ ꯊꯥꯡꯉꯛꯇꯅꯕ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯗꯤ ꯏꯪꯈꯣꯜ ꯑꯗꯨ ꯑꯩꯈꯣꯏ ꯅꯤꯡꯉꯣꯟꯅ ꯄꯨꯟꯅ ꯌꯦꯟꯅꯔꯅꯤ ꯂꯧꯁꯨ ꯌꯦꯟꯅꯔꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯧꯖꯤꯛꯁꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯃꯝꯕ ꯁꯣꯇꯣ ꯄꯨꯝꯅꯃꯛ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯤꯡꯉꯣꯜꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯨ ꯀꯔꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯏ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨ ꯑꯗꯥ ꯅꯨꯄꯤꯒ ꯊꯦꯟꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯦ ꯏꯆꯦ ꯑꯁꯥꯒ ꯏꯆꯦ ꯖꯤꯅꯥꯒꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯅꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯇꯣ ꯐꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯅꯤꯅ ꯁꯦꯟꯒꯤꯗꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯤꯕꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯖꯧꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯧ ꯑꯃꯗꯤ ꯏꯪꯈꯣꯜꯁꯤ ꯌꯣꯟꯊꯣꯛꯑꯒꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯕꯗ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯒꯗ꯭रा ꯈꯜꯂꯤ ꯑꯁ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯁꯤꯒ ꯅꯪꯅ ꯈꯟꯅꯔꯤꯕ ꯋꯥꯗꯨꯒ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯒꯅꯣꯃꯤ ꯏꯆꯦ ꯅꯣꯏꯕꯣ ꯑꯩꯈꯣꯏ ꯇꯥꯖꯧꯁꯦ ꯍꯥꯠꯂꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯀꯔꯤꯒꯤ ꯇꯥꯖꯧ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯇꯥꯖꯧ ꯅꯥꯔꯛꯑꯒ ꯀꯅꯥ ꯂꯥꯌꯦꯡꯒꯗꯧꯔꯤꯒꯦ ꯇꯥꯖꯧꯅ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯤꯗ ꯑꯩꯒꯤ ꯋꯥꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯏꯆꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯄꯩꯁꯥꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯅꯤ ꯑꯩ ꯏꯊꯟꯇ ꯂꯥꯌꯦꯡꯉꯣ ꯍꯥꯏꯕꯗꯨꯃꯗꯤ ꯅꯥ
na kori ai di madu madi ngamjaro adugane mana tawbu foldi mana su phangidan ibung ni pani ningol mana tokpham thokpa haibadu di che khoi su gari no kanbiro aduga ai hi wadine oi roi dobu da mang base ai di kanati mayu makai pandana ino no bu kongthang ma thangbudo ai di pamjadaba mina nangi wa haidu yamna kanmal pharasu phatrasu ai khoi gi bung gari no ba nangna khali wa khandu ai khoi hum loina ma hekta set chadana hekta munna bagi wafam da sayen ngana bai wakan thana khali dubo hai mai che noina lana khali yum anau palan che hai ba wakan do ai di pamjade hai bani chap mana ba firepta ina ma bu yum sidagi karamna thoki ga dagi hai ba do number 1 masine khode ta ka lai bas yum kai pan bai wa du di toki se ba munna khanbiyo ni se khoisu ma yum makai mu palaga ma bu yum ngaw bu farakidro no pa mana yu da lai chukraba yu du gi lap thok no bi hona badane ai khoi chu ma center ta thamba ya ba thame dana upai leit center ta thamui thawum le raga dum tholai amu dum thai karim ta kana de dana ai khoi ningon sing na to ya ba du tawre haujik ti ai bu hai jaw hai rabadi ai khoi gi changyeng puno mak mai pak trabani na makha tarak pa changyeng da yum masidagi ina ma bu thoki ba hai basi ai khoi gi plan mo oi roidro adugi matang no hai bani da kari khana se hai bano yare mina nang ne hena ne akhoi na khanaris tagi hena sathi ga dori jina ise na ne aina plan ma tori masidai da mai pak pra hai bu yeng bata akhoi gi ina ma se mahak mapam da chatna na bagi kari plan legi hai bado aina seliba se hana pangthos magi su magi punsi ge anobo khongthang ama mana mapam da hanjakraba matung da mahang na thangjaki bada kari su kai ba leti haujumaki di akhoi gi bunga se mamita macha udraba mahak ni yu thakliba se phana bo hona bada mai pak akhoi humna karino haibado ai gi plan asidagi yenga sine dudi karino ba plan do ai hairege lao manung de sang se lao se ai hairege lao ba hoi kari plan mo oi doi jano ne khoi se gi sibo yeng ba tare dana madam ganga kenokta sir kari sum yum handoro bro sir ai online class ke su aduga atai thabak su loi oh ba phari hanga da bordi ai gari da thungan pawo thinbiram ge na sir ai yani sir gari auto dum chelabani na auto da dum chasar su yani lana lobi ba male yum ma pa da sum phawbani na bara su ting na bani gari da sum thinjaram ge hage to bani da sir ai auto da sum chasaragi waro bibiati madam ganga school sida puna thabak to minar bani na akhoi imung amagi family member gumna habidi mabung mapa mache machal adum icham chamna khana ba su kai da bra khalir state lana lobudi sir adugi na dia sir ai auto da sum satpada na nungai da na to bani car gum se sum tong da bagira kaino nong phadok tong mudane khong hawe adugi ni era adugi di kesu leita wani da chalase ai thongkan da dum thamjaram ki thongkan ma pa du mak he kham nungai traga so ai kitang hendo ga na traga walinge do raga so ai khamjaram gi lana lobi gano chalase aibo madam ganga lana lobi gano kai do bagi ai yum amamam loina lady mangak tani sidai dei di lana longna ninga leitabra na khale sir ai bo yare se hekta kakar pirose karim ta khanbiru no kai do bagi khudong thiba thokka da basu leiti aina labna purga chajaga da basu nati kari ge do yamna ai bu thajabi dri ro adugi nati ase kakar pirose hoi adudi ai thaujarage ko funny madam hojik sibo sabata ko sibo kani na hobirige sir
ꯑꯐꯪ ꯑꯐꯪꯕ ꯆꯥꯕꯅꯤꯅ ꯆꯥꯕꯕꯨ ꯋꯥꯠꯇ꯭ꯔꯕꯗꯤ ꯆꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯍꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯒꯤ ꯀꯣꯕꯤ ꯍꯪꯒꯥꯝ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯑꯅꯧꯕ ꯊꯣꯛꯂꯤꯕ ꯃꯊꯦꯜꯁꯤꯡꯁꯤꯗ ꯂꯩꯗꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦꯗ ꯁꯥꯔ ꯆꯨꯝꯅꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯈꯔ ꯑꯗꯨꯒ ꯍꯋꯥꯏ ꯅꯣꯡ ꯐꯥꯗꯣꯛ ꯌꯦꯔꯨꯝ ꯁꯤꯒꯨꯝꯕ ꯅꯠꯇꯅ ꯊꯣꯏꯅ ꯂꯩꯖꯗꯦꯗ ꯁꯥꯔ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯤꯛꯅꯤꯛꯀꯨꯝꯕ ꯆꯠꯄꯗꯤ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯃꯤꯗꯤ ꯌꯥꯝꯅꯁꯨ ꯆꯠꯅꯔꯤ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯒꯤꯅ ꯑꯩꯈꯣꯏ ꯐꯥꯎꯟꯗꯔꯅꯁꯨ ꯋꯥꯐꯝꯁꯦ ꯀꯌꯥꯁꯨ ꯑꯗꯨꯝ ꯍꯧꯗꯣꯔꯛꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯁꯨ ꯄꯤꯛꯅꯤꯛ ꯑꯣꯖꯥ ꯃꯌꯥꯝꯁꯤꯒ ꯆꯠꯄꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯖꯔꯤꯕ ꯁꯥꯔ ꯑꯩꯗꯤ ꯆꯠꯂꯕꯁꯨ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯆꯠꯄꯤꯌꯣꯗ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯎꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯀꯩꯅꯣ ꯍꯥꯏꯁꯨ ꯃꯦꯗꯝ ꯒꯪꯒꯥ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯎꯕ ꯐꯩꯗ ꯑꯔꯥꯟꯕ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣই ꯃꯁꯦꯟ ꯄꯨꯟꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯆꯠꯃꯤꯟꯅꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤꯗ ꯁꯥꯔ ꯃꯗꯨꯅ ꯌꯥꯝꯅ ꯀꯥꯏ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟꯅꯅꯤ ꯀꯩꯅꯣ ꯃꯦꯗꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤ ꯀꯟꯗꯤꯁꯟ ꯂꯩꯔꯒꯦꯅ ꯍꯥꯏꯁꯤꯕꯣ 하이버데 이카이버 와니다 사. 매덤 디너르게디 아이디 롤하닝디. 동동해다 하이게덤. 시어 똑토가 와바디 크라 순 퍼블레 하이저리. 까리까리노 까리 토케 코이드수 담바야르게디 좀 담바데 까이슈 까이더버 칼리답니다. 사. ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯔꯣꯏꯕꯗꯣ ꯌꯨ ꯌꯥꯝꯅ ꯊꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯛꯄꯖꯥꯠꯅꯣ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯌꯨ ꯌꯥꯝ ꯊꯛꯄꯅꯤꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯦꯗꯝ ꯑꯉꯥꯡꯗꯤ ꯀꯌꯥꯅꯣ ꯂꯩꯕꯤꯔꯤꯁꯦ ꯁꯥꯔ ꯋꯥꯐꯝꯗꯨꯕꯨ ꯃꯦꯗꯝ ꯑꯉꯥꯡ ꯍꯥꯏꯕꯕꯨ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯥꯔ ꯑꯩꯗꯤ ꯏꯃꯤꯠꯇ ꯑꯉꯥꯡ ꯎꯖꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯃꯦꯗꯝ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯕꯨ ꯁꯥꯔ ꯆꯍꯤ 10ꯃꯨꯛ ꯐꯥꯔꯦ ꯇꯦꯁ ꯇꯧꯁꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ IVFꯀꯤ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯇꯥ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯃꯔꯤ ꯃꯇꯥꯒꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦ ꯍꯥꯏꯕꯁꯨ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤ 3 ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯀꯩꯅꯣ ꯑꯃ ꯌꯣꯛꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯃꯛ ꯌꯣꯡ ꯉꯥꯎꯗꯨꯅ ꯂꯩ ꯋꯥ ꯉꯥꯡꯅꯕ ꯑꯃꯠꯇ ꯌꯥꯗꯦ ꯁꯥꯔ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯥꯝꯕꯤꯌꯨ ꯁꯣꯏꯗꯅ ꯈꯥꯝꯖꯒꯦ ꯃꯦꯗꯝ ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯄꯨ ꯃꯦꯗꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯁꯥꯔ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯑꯦ ꯁ꯭ꯋꯥꯏꯗ ꯈꯥꯝꯕꯤꯔꯣ ꯐꯅꯤ ꯐꯅꯤ ꯑꯗꯨꯗꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯂꯩꯖꯧꯔꯒꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯂꯩꯖꯧꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯕꯥꯏ ꯍꯩ ꯍꯩ ꯎꯕ꯭ꯔꯥ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯒꯥꯔꯤ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗꯤ ꯐꯅꯌꯥꯝ ꯋꯥꯠꯂꯤ ꯃꯥꯅ ꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯗꯥꯏꯅꯣ ꯇꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯀꯥꯔ ꯑꯃꯗꯒꯤ ꯀꯨꯝꯍꯧꯔꯦꯅꯦ ꯀꯥꯔ ꯑꯃꯗꯒꯤ ꯀꯨꯝꯍꯧꯔꯒ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯆꯠꯂꯤꯁꯤ ꯎꯔꯦꯗꯅ ꯌꯦꯡꯉꯨꯅꯦ ꯖꯤꯅꯥ ꯃꯤꯅꯥ ꯅꯈꯣꯏ ꯎꯔꯕ꯭ꯔꯣ ꯅꯣꯏꯕꯣ ꯀꯗꯥꯏꯅꯣ ꯃꯤꯆꯦ ꯆꯧꯕꯤ ꯍꯩꯃꯥ ꯁꯥꯔꯤꯒ ꯁꯦꯠꯂꯗꯅ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯗꯗꯤ ꯑꯣꯟꯊꯣꯛꯅ ꯀꯦꯔꯤꯕ ꯖꯥꯠꯅꯤꯅꯦ ꯏꯁ ꯃꯌꯨꯝꯗꯅ ꯃꯋꯥ ꯌꯨꯡ ꯉꯥꯎꯕ ꯑꯃ ꯑꯗꯨꯒ ꯏꯁ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗꯕꯨ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯃꯥꯕꯨ ꯊꯝꯈꯤꯗꯣꯏꯅꯣ ꯃꯤꯌꯥ
ꯌꯦꯡꯉꯨꯅꯦ ꯏꯁ ꯀꯥꯔ ꯇꯣꯡꯗꯅ ꯃꯁꯤꯗꯩꯗ ꯃꯥꯅ ꯅꯨꯄꯥ ꯑꯔꯣꯟꯕꯒ ꯏꯁ ꯌꯦꯡꯉꯨꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯁꯤꯅ ꯃꯌꯨꯝꯗꯗꯤ ꯃꯄꯨꯔꯣꯏꯕꯗ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯏꯁ 마기 오자오이버시디 꼬마이니드나 시디야 이제 아이나 하이드로 마기 몽세 답나 잉나 얌나 네이타드로 이스 영은해 쿠찻 락삿 가이디 이스 사리에시가 사리 마톤 까우까우까우도나 살리시용 에코이네 뚱다가 라이시 마나 우부자 나티에바 영은해 이스 마나 헥 상키버게 이뭉다 상살라가네 까다이데 쌀루리노나 톡 헥다 깃 나마가 로이네네 야디 가이코 어두 야디 몽 옌키스 강제나다바 사시 마기 몽도 강토가 그리 레게 해봐도 옌톡 제바 로 상치로 뭐이 타모 까다이 레게 하이마 윰다가 레이타바 마레니 까다이다 모 사크라잔 하이마 삭시디 사람디에다나 그리노 떠시디 유 탁드나 레이버시보 그리노메 이보 떠오르시보 삭시 마세 아마타 사드니 유 탁드나 레이디 까마이 떠오도이노메 떠오르시보 아스 까다이 요크라자노메 떠오르시보 그리노 떠오르시 갸안타데 ꯑꯩꯈꯣꯏ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯏꯅꯝꯃꯧ ꯑꯩꯈꯣꯏ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯍꯩꯃꯥ ꯅꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯂꯨꯕ ꯏꯅꯝꯃ ꯑꯩꯈꯣꯏ ꯆꯪꯉꯛꯄꯁꯦ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯀꯔꯤꯒꯤ ꯈꯪꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯏꯅꯝꯃꯅ ꯑꯩꯈꯣꯏ ꯎꯕꯗ ꯈꯪꯗꯧ ꯃꯥꯟꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯕꯁꯤꯅ ꯑꯩꯅ ꯈꯪꯒꯗꯣꯏ ꯃꯔꯝ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯅꯝꯃ ꯑꯩꯈꯣꯏ 이친 이나우 거의 홈숨 타바마 짤루바 아데이다 하지 가리데기 꼼다우버도 에코 오호에 카이노미나 아두데 코이 스쿨기 스탑네 lambi tu ehadana magi gari da tongokpani karino harisibo akhoi nu pa du kanano na hankibro ina mana hane ta fatpat sengtor eidubo kamai torino ba mina adumna lana ugno aigi school gi staff ne haijaba khaktan lambi tu ehaduna magi gari da tongokpa khaktan adu so edi tongoi na phane mai jabani adubu lambi thokpani na bara da su kanagani haina mana harakpadi giri giri talakpadi magi gari du da tongoga lakibani haima baragi matangalo yongna khra haisibo tongdi tonga natro car tong siam nungai bani car manung da tonga koi chat chat sisu adum nungai bani mina su khangda bo jikandi car da su yamna yare dana samna haijara bada ina mana sum koi be chatlurage haida su adum chatlasu khoine khangdo leite haijari ba tamu sora yongau dana dum leire kaidawruni nong phado adamaina koi thok tan lang thok pachisu yamna phai kari haini ko natra nei che sa ngai khong ngang sa noi pangang na ngangon aine imung asigi akoi gi thakta ta gi makha da koi humni dana ado inama ai wam ta haiki ai khoi ngasi uri se masibu ngasi khaktara adu natraga nahan makhai sura karino noina haisi basa noina ingoda uriba noina khaliba wakhandu bu karino aidi aduguma aran bali chat amata leiti inama na aduguma li chat chale hai khidriye nati inama ekhoi gidi inama sibo kanano nati ekhoi gidi kanano haiba ekhoi go ibani ne inama section da baya da bani tijan da baya da bani hang da baya da ba masa khang da ba mi magi gari dagi phat kum tharak panina kari tawrubano kam tawrubano haibadadi inama ngasi ekhoi no hobo gi wani ekhoi no udaba numita dile kai sigi minu umatamda inama bu kari wani khanke ge dagi habadudi inama na su khangbiramani inama ekhoi gi se inama na gari tongbada yade haibagi wa leite ko ekhoi thingbai wa su leite aduga inama na tongde harabasu ekhoi na thajaga dabasu leite maramdi kai gi no haibada staff ni harabani na school da punminarani school dagi haidoraga thongan dagi atopa lambi amada pung ani ahum koiba chaluradi inama akhoi su nupi ni nupa amaga nupi maga pung kya koibe adudi akhoi su khang inama
ꯏꯅꯝꯃꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯏꯅꯝꯃ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯅꯝꯃꯅ ꯅꯤꯡꯇꯝꯅ ꯆꯠꯊꯕ ꯌꯥꯅꯅꯕ ꯏꯅꯝꯃ ꯌꯨꯝꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯔꯤꯅꯣ ꯅꯣꯏ ꯍꯥꯏꯖꯕꯣ ꯅꯈꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯇꯥꯖꯧꯒ ꯑꯩꯒ ꯀꯥꯏꯅꯕ꯭ꯔꯥ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯏꯅꯝꯃ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯇꯥꯖꯧꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯋꯥꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯇꯥꯖꯧꯒꯤꯗꯃꯛꯇ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝꯗꯁꯨ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯋꯥ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯅꯄꯥꯝꯗ ꯆꯠꯀꯦ ꯆꯠꯈ꯭ꯔꯣ ꯅꯕꯨꯡꯗꯨꯒꯤ ꯌꯦꯡꯒꯦ ꯌꯦꯡꯉꯨꯔꯣꯅ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯗ ꯇꯥꯟꯊꯣꯔꯗꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯜꯂꯒ ꯂꯩꯕꯗ ꯏꯅꯝꯃꯅꯁꯨ ꯌꯥꯅꯤꯡꯉꯣꯏ ꯃꯔꯝꯗꯤ ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯂꯩꯕꯁꯦ ꯃꯧꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯦꯕ ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯏꯅꯝꯃ ꯀꯥꯟꯅꯗꯕ ꯋꯥꯅꯤꯁꯦ ꯏꯅꯝꯃ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯤꯉꯩꯗꯅꯦ ꯏꯅꯝꯃꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯁ꯭ꯇꯥꯐ ꯑꯣꯏꯔꯁꯨ ꯀꯔꯤ ꯑꯣꯏꯔꯁꯨ ꯏꯅꯝꯃꯅ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯁꯤꯗ ꯀꯩꯗꯧꯔꯨꯅꯤ ꯅꯃꯤꯠꯇ ꯅꯆꯥꯁꯨ ꯎꯗꯦ ꯀꯅꯥꯅ ꯈꯪꯅꯤ ꯏꯅꯝꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯒ ꯏꯅꯝꯃꯅ ꯑꯃꯨꯛ ꯃꯤꯠꯇ ꯏꯆꯥ ꯎꯔꯛꯂꯕꯗꯤ ꯀꯔꯤꯅꯣ ꯑꯁꯥ ꯖꯤꯅꯥ ꯃꯤꯅꯥ ꯅꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯕꯨ ꯏꯅꯝꯃꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯇꯥꯖꯧ ꯃꯊꯟꯇ ꯊꯝꯃꯝꯕ ꯑꯩꯈꯣꯏ ꯇꯥꯖꯧꯒꯤꯗꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯤꯟꯅ ꯇꯧꯔꯒ ꯇꯥꯖꯧꯒꯤ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦ ꯏꯅꯝꯃꯗꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯋꯥꯐꯝꯁꯦ ꯍꯣꯏ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯤ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯍꯣꯏ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯩ ꯂꯥ ꯆꯞ ꯂꯦꯞ ꯂꯩ ꯀꯩꯅꯣ ꯍꯣꯏ ꯒꯪꯒꯥ ꯖꯃꯨꯅꯥ ꯁꯔꯁꯄꯇꯤ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯂꯞ ꯅꯩꯔꯒ ꯂꯩꯔꯝꯃꯦꯅꯦ ꯍꯩ ꯅꯣꯏ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯇꯥꯖꯧ ꯉꯁꯤꯗꯤ ꯏꯅꯝꯃꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯇ ꯈꯟꯅꯁꯦꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯏꯆꯟꯆꯥ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ ꯅꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯨ ꯅꯣꯏꯅ ꯇꯝꯗꯣꯔꯤꯔꯣ ꯏꯅꯝꯃ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯑꯁꯦꯡꯕꯗꯤꯅꯦ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ ꯋꯥꯐꯝꯗꯨ ꯍꯥꯏꯗꯣꯛꯀꯦꯅ ꯇꯧꯕꯅꯤ ꯍꯣꯏ ꯇꯨꯝ ꯂꯩꯔꯅꯦ ꯅꯣꯏ ꯉꯥꯎ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯨꯄꯤꯁꯦ ꯅꯣꯏ ꯃꯌꯥꯝ ꯇꯥꯟꯊꯣꯛꯅꯤꯡꯉꯦ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯌꯥꯎꯗꯦꯅ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯅꯨꯄꯤ ꯀꯅꯥꯝꯇꯅ ꯇꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯁꯤꯅꯤ ꯇꯥꯃꯣꯆꯧ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯉꯁꯤ ꯃꯥꯅ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯗꯤ ꯇꯥꯃꯣꯆꯧꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯉꯁꯤ ꯀꯩꯗꯧꯕ ꯍꯥꯏꯗꯤ Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯡꯀꯛ ꯑꯁꯤꯒꯤ 334 ꯁꯨꯕ ꯏꯄꯤꯁꯣꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ
Tharomsing asi tamina kibagalonana ngasiki oniti Diamond Radio gi ani suba thorom paring matang sa lusinjari hayang ayuki pung mapantar pumatamda channel asigi tongan-tongan ba staff singi khonjel amadi tongan-tongan ba Tharomsing galonana iko mempo namok unasi matamdo fawgi oina tabiri basing bo iko nursing na ikong nona khurumjabo galonana kaina tanijari pinabirasi